Manipurda President Rule Leirabasu, Anouba Leingak Amagi Matang ngasi Parliament Pukhatlagani Hairi. Manipurda Bharat ki President Draupadi Murmuna Mangonda piba power gi matung ina Manipur Legislative Assembly bo suspension animation da thamlaba matungda President Rule amuk thamlakhibani Hairi. Asigumlaba President ki power gi matung inba President Rule ase Manipur da hojik chanakhrabasu Manipur gi oiba Anouba makhal gi Leingak amal leinabagi matangda Mari Lainariba Union Home Minister Amit Shah na ngasi Parliament putoktuna khanaragani Hairi. Hariba Manipur ki Anouba makhal gi Leingak Amagi wafam ase House ta putoktuna House ki ayaba laudaba yadaba wafam leibana ngasimak President na tawkiba proclamation aduki matangda Parliament pukhatlaga khanagadabani shu Hairi. Hariba wafam asida karigumba Union Home Minister Amit Shah na Manipur da President Rule chanakhiba President ki proclamation bo House ta putoktuna khanarakpa matamda Opposition ki maikai degisu tongan ba wafam sing putoktuna Manipur ki chahi ani helaknaba irang ase loisindana thamlakhiba sigi mayokta Prime Minister Narendra Modi na luching liba Leingakta charge tongnabagi sem sabasu loikre haina pawi source sabana Hairi.